Hojik India si Malemgi oina khwaidagi chawba democracy chatpa leibak amani haina Malemgi miyamna singthanari. Malemgi tongan ba sakti leiraba leibak kaya amana super power gi lamjen tanaba asida India su adumuk yauri. Space ta science ta amadi senthumgi phibam su Malemgi leibak singasina lamjen tanaba sida adumuk India su mangsin tharakli. Asigumlaba Malem asida super power oirakadoriba leibak asigi Prime Minister Shri Narendra Modi asina Iramda Manipur asida kuki kulai paiba sing asina landarakpa sahi ani henjilaklaba phawba asida foreign tour tauba India gi atopa state kharada project kaya ama sangaraga jatra hullaga aduga atopa khudong thiba thodok-sing train accident da ising isauda Pahalgam attack da Ahmedabad ki plane crash da tongan ba thodok wathok kaya amada awaba phongdokpa leikhi amadi selgi mateng chu pangkhi maram asina asigumlaba Manipur nataba atopa state kaya amada thokpa thodok wathok kaya amada awabada saruk yaduna wa nganglaga lakhi adubu sahi ani helaba misi mina kaya ama yauraba mingoi kaya ama lanjenaduna awa anananglaba Manipur kauba state asida ngasi phawbada Prime Minister Narendra Modi na wahi ama phawba ngangdana lakhi. Prime Minister gi baswanda awang nongpok asi saukhatrabadi India si saukhatpa yaroi double engine gi sarkar ni haina hek laukhibani sahi ani helaba tamthiraba lan asida mioi kaya ama gi thawai thakre mara laijadraba misam kaya ama gi yum kai kaya ama sumang takre mioi lising kaya ama lanjenari satra satri mioi kaya ama su manga kaktuna hatkre imung da laijaba mioi sing yum mai thaduna hingna hatkhiba su yaukre Asigumlaba state asigi fibam asida wahi amata phawba haidana Prime Minister asina Manipur asi India gi manung chande haibagi mawongni ngasi mahakna utliba asi tasiengna leibak amagi Prime Minister amana leibak adugi state sing adugi history khangdaba haibasi Narendra Modi na ahanba oiramgadaba su mali Prime Minister Modi gi mawong asi Manipur gi history da adumak leihoragani Panme yabadi India gi Home Minister Amit Shah su state asida laklamlaga Imphal dana numit 10 gi matungda amuk lakani Suruchanpur dana numit 10 ga mangani gi matungda amuk lakani hairamlaga amuk hanna lakhidre nakan amada amuk yengsi sanglaba sahi ani henba asida Manipur asida thokliba irang asigi matangda Manipur gi MLA amatana Prime Minister Modi ga hak thengnana unaduna wari sanabagi wafam asi leitri aduga Mahaksu Manipur asida lakpaki wafamsu laikhidribani khudimang asigi mathakta mahakna Manipur gi irang asigi matangda leibak miyamna apenba pukadaba wafam amatang asi phawba phongdoktana lakli mataw asum tawna Manipur gi irang asigi matangda Prime Minister Modi na tuminna lesinba thawa sadaba asida mamangda pangthokiba parliament gi session kaya amada opposition gi member kaya amana Prime Minister Modi gi mathakta Manipur da chatabagi Manipur asibu mirai bagi yaningdaba phongdokpu oina wafam kaya ama puthoktuna kaya ama ngang sakre kaya ama saikre masi khudimang oiba taragasu ngasi phawbada asuk koiba matam asida Modi na tuminna adumak leiraga lakli aduga mahaki tawpham thokpa satpham thokpa kaya amadi adumak lepa leitana pangthokli asumna haukiba sahi ani helaba asida handakte inau nauna tongan ba Pauche singda pausingda Manipur asida mahak July tha sigi tang kunmathogi mamangda laklaba yai haina kanna hainarakli masi kadai phawba chummano lanmano haibadudi official oinadi phongdoktri adubu July gi tang kunmathogi mamangda Manipur da Prime Minister Modi asi tasiengna soidana laklagani haibagi thajabadi leiri Karigumba Prime Minister Modi na July gi tang kunmathogi mamangda Manipur asida lakpa taragadi ingkumja 2019 gi matungda lakpa ahanba khongsat oigani adum oinamak karigumba Prime Minister Manipur asida lakani hariba wafam asina chumba taragadi mahaki khongsat asi araibadi oiroi Manipur asigi yamna crucial oiba matam asida mahakna lakpa haibasida sahi ani helaba tamthiraba irang asigi matangda wakhainaba ama purakani haina praja miyamna thajari tongan ba lamdam asigi akhang ahi kayamanasu phongdoknari madudi Manipur asida Prime Minister na lakadoriba khongsat asida santi gi chapchaba thorang amaga loinaraga lakpada natana Manipur asida matam koina PR gi
लेंगाक लेरक्लिबा असिगी मतुंग तारकपा ओइना मियामगी ओइबा पॉपुलर गवर्नमेंट अमा लेहल्लबा याय नत्रगना प्राइम मिनिस्टर मोदी लाक्त्रिंगगी ममांगदा लमदम मसिदा अनौबा लेंगाक अमा अथुबदा सेमलबा याय हाइनसु फोंदोकनरी पनबा याबदी स्टेट असिदा पॉलिटिकल की ओइबा सरांगनबा असि लाक्त्रिंगगी ममांगदा लमदम मसिदा ओपोजिशन की पार्टी ओरिबा इंडियन नेशनल कांग्रेस की लुचिंगबा सिंग असिना सेंटर की AICC की लुचिंगबा राहुल गांधी याउना तोंगान तोंगानबा पार्टी की लुचिंगबा कया अमा उनदुना प्राइम मिनिस्टर मोदी ना तुमिन लैरिबा मणिपुर दा लाक्त्रिबा असिगी मतांगदा फोंदोक्तुना प्राइम मिनिस्टर मोदी असिबु मणिपुर दा लाखनबिनबा हाइजखिबसु लैखि अमदी प्राइम मिनिस्टर मोदी असिना मणिपुर असिबु थौवा सादबा मिराइरिबा सिगी मतांगदा ngaihak leitana saiduna lakpada natana मणिपुर प्रदेश कांग्रेस कमिटी की लुसिंग सिंग असिना प्राइम मिनिस्टर मोदी ना मालियम की मफम कयामदा सिन थुंगना चतुना शांति पुरकनबा होटनबा तारगसु इंडिया की स्टेट अमा ओइरिबा मणिपुर हारिबा स्टेट असिदा चतुना शांति पुरकनबा अमदी मियाम की पुकनिंग असि फाथबगी मतमदी लेते हाइदुना मरान सिदुना लाखी मसिना वाफम अमा ओइखरगा करिगुम्बा मणिपुर असिदा प्राइम मिनिस्टर मोदी ना जुलाई की तांग कुनमाथोई की ममांगदा लाकपा तारगदी मधु नोंगमगी खोंगसत ओइगनी हाइना पानरी अदुगा महाकी खोंगसत अदुगी मनुंगदा इम्फाल अमदी सुरचानपुर अनिमक्ता मियामगी ओइबा मिफमसिंगदा प्राइम मिनिस्टरना वा nganglaba yai hainasu panari tongan tonganba ई पाउसिंगी सोर्सिंगदा असुमना पल्ली मदुदी प्राइम मिनिस्टर की हंदकी खोंगसत असिदा इम्फाल अमदी सुरचानपुरदा चतुना मणिपुर की तोंगान तोंगानबा सौखत थौरांगी प्रोजेक्ट सिंग संगाबा अमदी उरेप उयुंग तमलबा याय हानसु फोंदोकनरी मसिना तोंगानबा वाफम अमा ओइखरगा हंदकी मणिपुर की प्राइम मिनिस्टर की खोंगसत असिदा सही अनि हेलबा तमथिरबा फुरुप अनि की इरांग असिगी मतांगदा वाखैनबा अमा पुरकनबगी मायोन अमदा फुरुप अनि की मरक्ता लैरिबा मुक्नबा असि कोखनदुना मणिपुर असिदा हानगुमना तंगदु लैताबा शांति असि हंजनबा मायोल अमा लाक्लबा याय हाइना मियामना थाजनरी प्राइम मिनिस्टर मोदी ना मणिपुर असिदा लाक्पगी खोंगसत असिगा इरोइनना पाउसे सिंग खरदा असुमना पल्ली मदुदी करिगुम्बा प्राइम मिनिस्टर मोदी ना जुलाई की तांग कुनमाथोई की ममांगदा लाकदौरिबा मणिपुर की खोंगसत असिदा कुकीजो सिंगी ओइबा CSO सिंग MLA सिंग अमदी मखोई की तोंगान तोंगानबा लुप मयाम सिंग पुनसिनदुना हौजिक्ति कोक चुंसिनदुना प्राइम मिनिस्टर दा थमगदबा वाफम सिंगी मतांगदा खनाबा हौदुना वाफम कयामा पुखतनबा थौरांग खुदिमक तौबा हौख्रे हाइबगी वाफम अमा निम्फु निम्फु हाइनरकली मतौ असुम तौना प्राइम मिनिस्टर मोदी की मणिपुर की खोंगसत असिगा इरोइनना कुकीजो सिंगी माइकैदगी प्राइम मिनिस्टर की मफमदा थमलबा याबा वाफम सिंगी मनुंगदा मरु ओइना सस्पेंशन ऑफ ऑपरेशन सु असि सांगदोकपगी वाफमगा इरोइनना जर्मन रोड हाइनसु खंगनबा कांगपोकपी अमदी सुरचानपुर की लंबी असि नेशनल हाईवे की थाकता सेमगतनबा प्राइम मिनिस्टर की मफमदा प्रपोजल अमा पिसिलबा याय हाइनसु वाफम सिंग असिदा पल्ली मसिदा करिगुम्बा जर्मन रोड हाइरगसु खंगनबा कांगपोकपी अमदी सुरचानपुर की लंबी असि नेशनल हाईवे की थाकता सेमगतपा हाइबा वाफम असिदा अयाबा पीखिबा तारबदी मणिपुर की फिबम असि करी ओइरकनी हाइबसिदा चाउना वाहंग थोकलकी असुम तौना प्राइम मिनिस्टर मोदी की मणिपुर की खोंगसत असिगा मांगोइनना मखोई की लैरिबा तोंगान तोंगानबा CSO सिंग MLA सिंग अमदी अतै पुन्ना चटमिनरिबा लुप कया असिना पुनसिनदुना वरी कया अमा खनदुना मखोई की ओइबा अपाम पामदा सिंग ताथोक तासिन तौदुना मखोई की ओइबा अपुनमगी खोलाव अमगी दमकता सेम साबा हौख्रे हाइना फोंदोकनरकलिबा असिनी अदुम ओइनमक असिगुमलबा तंजा असिदा मितै सिंगी CSO सिंग अमदी तोंगान तोंगानबा लुप सिंगनदी हौजिक फाउबगी ओइनदी करी करी वाफम सिंग पुखतकनी हाइबगी मतंगदा फोंदोकपदि लैद्री मसी तसेंगना मखोइना मीडियादा फोंदोक्तबा ओइरमबसु याय मनुंगदा कोक चुंसिनदरगा खनरमबसु याय येमिनरसि प्राइम मिनिस्टर की मणिपुर की खोंगसत असिना तंगदु लैताबा लमदम अमा अमुक हन्ना ओइहन्नबगी दमकता मायोल अमदा पुरकपा ओइरसनु मतंग स्वाइसिदा अतोपा वारी अमतंग पुसिनजरके रशिया अमदी यूक्रेन लैबाक अनिसिगी लान असि हौजिक चही अहुम हेनख्रबनी मतम अमदा रशिया के मनुंग चलंबा यूक्रेन हारिबा लैबाक असि रशिया ना इराय लाइना लांदादुना लौसिनगनी हाइना खलंबा अदु हौजिकती पुतिन की आशादु मांगलकले महाक हौजिक लान असिबु लोइसिनबा असि पामलकले रशिया अमदी यूक्रेन की लान असिबु लोइसिनबगी दमकता चाइना अमदी इंडिया ना मेडिएटर ओइबा तारगदी मसिदा
Prime Minister Modina peace talk asida maru oiba thaudang laurakpa yai haina phongdokna khiba leikhi ngasidi Modi peacemaker mediator amagi thaudang lauraktuna global leader ama oina Russia Ukraine gi lan asibu loisinabagi damakta lan soknariba haibadi Russia amadi Ukraine laibak ani asida tungan satuna sandainabagi thaudang asisu laurakpa hore Modi amasung Russia gi President Putin ga unabaduda Modina haikhiba leikhi Battlefield na lanphamda santi purakadaba natte haujiki matam asi lan gi matam natte Putin tai tuminna Ukraine da muksatli themjilli nungsina Ukraine gi President Zelensky da Modina mareng banda konsillaga asumna haiki marup nangi matam lakhigani lan taunabana karisu kanaba puratloi haina themki kayada phajakraba Modi ji gi wahino diplomacy no lan soknariba nakal ani gi marakta amadasu michang sangdana nakal ani makput themjinduna phajaba wahina santi purakpagi lambi asida thaudang lauriba Modi ji gi phajaraba diplomacy ni masi mahaki haisingba amani Haukiba kwatki mifamda Ukraine gi President Zelensky na Modi ga unaduna mahaki peace plan adubu thabakta onthokpinaba haijaki amadi Modi nasu Ukraine laibakta mahakna chatlubagi phanglakpa experience mayam adubu pukhatladuna peace plan asibu thabakta onthoknaba honagani haina thajaba pikhibasu leiki Panba yabadi handakta thokhiba Iran namadi Israel laibak anigi lan aduda India gi Prime Minister Modi na Iran gi President da Israel ga muknariba asi haksinna lawi amadi masi wari sanaraga amasung diplomacy ki kuthangda khudakta toknaba haina appeal tawkhibasu leikhi Modi gi social media da thagalakpa post amadasu asumna haikhiba leikhi haujik laibak ani gi marakta thuliba muknaba asi India na lumna lawi masi regional peace laknaba athuba matamda wari sanaba amasung diplomacy ki kuthangda lanasibu loihenningi haujik langi matam nate santi gi matam ni haina muknariba laibak ani sida appeal tawkhibani matawasum tawna ngasidi tongan ba malem gi laibak singi losingba singna Modi bu lumna launarakpa sina maram oiraga India sidi malem gi phambakta maru oiba achauba laibak amasu oirakli nakan amarom da yengba taragadi Modi na mahaki heisinglaba diplomacy mayamasi sizinaduna Manipur gi wathok irang lan nasibu Nahana losinbasu yarabani Tasiengna Modina Manipurda amuktang laktuna mahaki khusa khudombi khuyai ani adu tingthuklaga haibada nongmai bom top kapana karisu kannaroi haibada lana sibu losinba yaribani masimak natragasu Modina bason pibada khubi amasung khuyai gi ani si lonaraga khukapi kapagi thawong haibadi nakhoina tawriba asi karisu leitaba thabak amani haibadu hek utpada lana si Maning halagadabani Manipur gi matangda Modina thawai yaudaba amadi lumna khanbidaba asimakna Congress ki lochingba Jairam Ramesh na phongdokhibasu leikhi India gi Prime Minister na mapan leibak foreign leibak sing asida atei da koiba chatpa taragasu Manipur asida chatnabagi matam madu phangdre haibada natana Lok Sabha ki Deputy Opposition Leader oikhiba Congress Leader Gaurav Gogoina National TV channel amaga unabada leibak asigi Prime Minister Narendra Modi na mahaki shakti amadi energy asibu sizinaduna Russia Ukraine gi lan asibu loisinaba honabagumna Manipur gi lan asibu loisinabasu honadriba kariginu haina kham thengba asauba phongdokpasu leikhre masina tonganba wari ama oikhraga Manipur asina India da hek tinkhibadagi masigi matung tarakpada matam sangna India lengakna Manipur hariba state asibu hanthana yengbiba amadi hanna miyeng sangbidana lakhibani Mato asum tauna Manipur asina India da hek tinkhibadagi masida puwari da thamoi kaiba thaudok kaya amasu thokhi masigi manung channa aikhoina ningsingba yaba asina ing kumja 1953 da matam adugi Prime Minister Jawaharlal Nehru na Burma gi Prime Minister da Cabo Verde asibu hek pithuklamdraba amadi matam adugi Deputy Prime Minister Sardar Vallabhbhai Patel Assam gi Governor Bihar Masa Sri Prakash na Maharaja Buddha Chandrabu Silong da kauraga Maharaja na masana pamdana yaningdana namfuda ingkumja 1949 gi September gi tang 12 da nungthin pung ani makhai taba matamda sign tawhanduna Manipur asi India da namduna tilhankhi karigumba Manipur asina India da hek tilamdaba taragadi amadi Cabo Verde asi pithulamdaba taragadi
hojik thokliba Manipur asigi lan furup masengi marakta ungkhatnariba mayam asi amata thoklam loi Manipur asida tungan ba furup kaya amana maihorolndagi nungsi chanana sanal sinana ingna tapna mara chetna palamba lamdam adumak oiramgani masibu hangatna yengmada haukhiba India gi Prime Minister Jawaharlal Nehru Deputy Prime Minister Sardar Vallabhbhai Patel amadi matam madugi Assam gi Governor Bihar Masa Prakashna makoina arwanba agenda amaga loinaraga iramda Manipur asibu minamba asigumna haujiki oina India gi oina Prime Minister Narendra Modi Home Minister Amit Shah amadi Defense Minister Rajnathna arwanba agenda da sanaramgadra haina jingnariba asini masi amuktang makoigi kokta khanthahanninggi madudi Prime Minister Modi Home Minister Amit Shahna makoigi maramdam poknafam lamdamgi district amane hena chauba iramdam Manipurgi praja amagi beluga makoigi praja amagi beluga iramdam Manipurgi praja amagi beluna heli haibasi makoina khangphamdi thokpani masigi maramdi pik kharba Manipur hariba state asina art and culture da sport da hiram khudimakta makoigi district amane henna chauba iramda Manipur asina India da achauba phambak ama kallibani India gi oina sport da art and culture da maliam gi phambak da India gi izat lauriba state amani haibasi makoina khangdaba haibasi sauna laibak thiba amani